khutlai paiduna khul ngaklibasing bu khulai thadok naba lengak na ngahak leitana appeal tawduna lakli Chief Minister Manipura mamang sahi gi me ahum dagi kanglup ani gi marakta thokliba irang asi ikhang khangogdana thorakhiba oibana state amadi central security force singna phajana ngak pangamogda thodok amani adubu tungda central force mayam ama laktuna state force mobilize tawduna irang kanba mafam singda deploy tawduna leirakli kanglup ki irang manung asida ching amadi tamda khulai paiba miyoi kaya yamna leibagi haibagi matangda government asina assessment tawba leptri khutlai paiduna khul ngaklibasing asibu khulai thadoknaba lengak asina kana honabada natana ngaihak leitana appeal tawduna lakli adubu matamna mahusagi phibamda hanjilakna bohna leptri haina Chief Minister N Birena fongdokre ngasi 12 suba Manipur Legislative Assembly taruk suba session gi numit taruk ni chanba numit ki question hour gi matamda opposition gi MLA Kangujam Ranjitna khulai paiba kaya yamna leibage haina hangbada house ki leaders oiriba amadi home gi sar su puriba Chief Minister N Biren Singhna assessment tawba leptri haina paukhum pirakpa sinadi khulai paiba miyoi chaurakna asuk lei haiba ngamdrabadi government asina law and order asi karamna ngakadoribano haibadu khumbiyu lengak asina sarangnana asum thambasi karamba kanda losingadoribano khul ngakpasing khulai thadok hanana ba kari thorang lauribage haina hangbada thorang leite haibasina takpadi central government na hairakpasing induna Samjaraba nahasing awafamda tahangadoribra haibadu khumbiyu haina home gi sarsu puriba Chief Minister N Biren gi pungning singsinki Chief Minister N Birena house to makha taraduna house ta thamkibadi thawdoga sigi matangda masa masana voluntary khul ngakchanaba thorokpa ngaktani nakhoi nongmai paibra haina hanglubada ai khulai pai haina hairakadaba sunate masigi mathakta state asigi home department gi confidential oiba haiba wafam khara leibanasu no assessment of current ongoing situation haibani masi law and order soire haina lawbalangani gravity of the situation nainaba tai Yariba makai thuna tawna bohotnagani matam kharadi sangani haiba paukum house ta thamki suda leiba UG group singda lupa karor kun gataret la kuntra ga nipan gi senfam asi sek oina pikhi Chief Minister kumza English singani ga kungani thoidagi suda leiriba UG group singi phangpham thokpa senfam sing makoi gi account ta kap na bohotnari haina Chief Minister N Birena phongdokre Chathariba assembly session asida ngasi wangkhem AC gi MLA K Mega Sandrana star question 289 da suda leiba UG group singda lupa karor kunga taret ka lagani pansek oina pikhiba leibra amadi chahi taragani thoigi mamangdagi sanakhiba crime and criminal tracking network system CCTNS mathau tawbra haina hangki wahang asigi paukhum piraduna Chief Minister N Birena house ta thamkibada unbreaking oikiba maramna suda leiba UG group singda lupa karor kunga taret ka la kuntra ga nipan gi senfam asi check oina pikhibani hanadagi adumak suda leiba UG group singi lusingba singda makhogi phangpham thokpa senfam sing puna piduna lakli adubu kumja English singani ga kuni thoidagi makhogi bank account da senfam sing kapna ba thorang tawri amaromda CCTNS ki matangda Chief Minister na hai hojik police station chamaga subna ani amadi higher office chamaga 15 da CCTNS ningthina mathau tawri haina house ta thamki mahairoi hemjit amadi linthoi ngambi ani gi case athubada loisinbina ba CBI da taksilli Chief Minister Laikhidraba mahairoi ani gi khudam sangdam oiba yaba potsak amatang oirabasu phanganana basu CBI da kana taksilli Biren Thokliba irang asida mihathi na hatok pikraba mahairoi phizam hemajit amadi hizam linthoi ngambi gi case pariba CBI da state lenga ki maikai dagi case athubada loisin bina ba amadi khudam sangdam oiba yaba potsak amatang oirabasu phangnana ba taksilli haina Chief Minister N Birena haikre ngasi Manipur Legislative Assembly gi mifamda MLA K Ranjitna pukhalaki calling attention motion gi paukhum piraduna Chief Minister N Birena hai thokdok adu terrorist ki khut yauramba yaba leibana case adu CBI da sinakhibani thokdok adu da senaba myoi taruk phagatle anina sahi nauriba oibana mari leinaba singda sinakre marina CBI gi custody da leiri laikhidraba mahairoi ani gi mama mapa singna laktuna makhoi gi fee maset amata oirabasu phanghanbiu chanabi gi matung ina mathau mangam pangthok sage haina hairami adubu CBI na case pakhibana madu hekta yade state lenga ki maikai dagi su case adu athuba matamda loisin biduna mara leiba sing chairak piduna CBI da takngari haikhi